ꯇꯧ ꯐꯠꯇ꯭ꯔꯣ ꯇꯧꯔꯣꯏꯗꯧ ꯃꯇꯥꯡ ꯅꯝꯕꯣꯂꯣꯝꯗꯗꯤ ꯅꯣꯡ ꯈꯔ ꯆꯥꯎꯕ ꯍꯧꯔꯦ ꯍꯥꯏ ꯏꯁꯤꯡ ꯈꯔ ꯆꯥꯎꯕ ꯃꯉꯥꯔꯛ ꯆꯥꯎꯅꯦ ꯑꯍꯨꯝꯂꯛꯇꯤ ꯁꯨꯈ꯭ꯔꯦ ꯍꯟꯗꯛꯀ ꯃꯔꯤꯔꯛ ꯁꯨꯔꯅꯤ ꯃꯝꯗ꯭ꯔꯤꯉꯩ ꯍꯜꯂꯛꯁꯤ ꯃꯝꯃꯗꯤ ꯊꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯒꯥꯔꯤ ꯂꯥꯏꯟ ꯅꯨꯡꯉꯥꯏꯇꯦꯕ ꯂꯧꯁꯤꯗꯤ ꯄꯥꯜꯂꯔꯣꯏ ꯄꯥꯜꯂꯔꯣꯏꯁꯦ ꯃꯇꯝꯁꯦ ꯂꯪꯆꯥꯛ ꯂꯥꯎꯗ ꯏꯁꯤꯡ ꯆꯥꯎꯕ ꯋꯥꯡꯗꯤ ꯋꯥꯡꯉꯦ ꯂꯧ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯍꯧꯔꯦ
ꯆꯪꯅꯔꯝꯗꯧ ꯃꯥꯜꯂꯦ ngam sa cho mình ra khách sạn đó cả. ꯆꯥꯏꯗ꯭ꯔꯤꯗ ꯃꯁꯤꯗ ꯑꯃꯐꯥꯎ ꯄꯨꯊꯗ꯭ꯔꯤꯗ ꯅꯣꯡ ꯇꯥ ꯊꯣꯡꯁꯦ Ngại đấy thì sao? 이싱ꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯗꯤ ꯇꯨꯔꯦꯜ ꯍꯥꯟꯅꯗꯤ ꯏꯁꯤꯡ ngaraꯡꯒꯤ ꯅꯨꯡꯗꯥꯡ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯥꯔꯗꯤ đâu quê ở đâu sinh hoạt làm phá luôn rồi quay bàn với đó
不要不我嘞，会点么时间下去不啦？这点不我那个